Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari. Ngasi amuk laubirasi Gi Singarei nipan suba tangka. Nongmadagi nini dagi humni asum tauna matam khra haujinkre. Ngasidi itha thajada loya lakpa lei masangaida lai. Miranda lakliba misaktu ubada khajik ngakchanai adubu masu thaugalon kaijade harau ui. Ani du punna famduna wari watai su ngahak tawi. Pabung nei tha thajada mafam asida lakpibabu kari leibibage. Loya lakpa mangda thamliba chadu khajik thaklaga hana gumna tablap amuk thamkhraga pakhum pirei. Pabungise kharadi thinthare. Nangi phibam aigi chanupa ningthemna tambadagi pabungsu tari. Madu tabada pabungsu nungaitaduna acha thak hidak langthak singase puduna hekta laklibani. Pabung, aihak karisu thoidokpa taujadre. Pakatpiruranu pabung. Angawba aigi chaduna pausisu ngarang khakta makhairakpani. Ipa ichani haijabagi wani nena tana phaminaduna wari watai saba haibasima phangkidrabani do. Nangnasu hena khanglibaduni. Ahoy. Miyoibagi punsise yamna tangmani bima. Layong macha dagi achauba ama oikiduna hena lusinkiba laina layong ama oirakpado kanasu pamnadi. Aduna yariba makai anaba lotsinganu. Anaba yoktuna thamba tawhidi. Nahaki thamoida haukiba punsida kawba ngamloidaba thaudok kaya ama thoklamba yai. Thoklamdabasu yai. Maduna maram oiraga thamoi laina oihanganu. Haukiba waridi adumak haukrasanu. Miranda khumde tumina non thaduna lei. Chummi, thamoida phaukiba chaina mikup amada hekta kokpadi oithoktabani. Nangi ningthemgina apokpi, nakhoi mayamgina namasi, mahaksu nahak kumbini. Pukningi wa thamoigi marol mingonda pak tamthokandi. Mapuroibo oiriba aigi ifamda fauba ma wa lotli. Magi fibam fauba aigi ifamdagi lotki. Adubu aina khanglakpa mikuptadi magi aroiba matam ngaiduna leiramki. Matamduda aina chakna lenkiba. Aina ningamdana lenkiba pumnamakto aina aigi ichasidadi phanghaningde. Hairakliba marau leiba wahai aduda Miranda loya lakpada khangeng yenglai aduga taplap. Pabunggi apamba aihak khangjai. Ningthemna aigi maramda pabungda tambirambadusu ai karisu haijar. Adubu aigi damaktadi ningthemna waningai leite wasu waroida. Loya lakpa nokfet tauna. Adumna khalambadi yai. Hoi, wadabasu oisanu. Miranda wadu amaromda thaidoklaga. Pabungna aigi damakni haiduna pubirakliba mayamsigi oina pabungbu thagachari. Aina langjariba singasinadi pabunggi pukning penbiramgani haiba thajadi. Karigumba mateng tauba tanja laklabadi aibusu ningsingbirao pabunggi mateng taujage. Loya lakpa pakhumdi pirakte nokfet tamak tauduna makokdu nomlai. Adumna anido ngahak tumin lainaraba matung loya lakpa tapna haugatli. Miranda su haugattuna lepi. Adudi pabung amuk yaurage. Phagani ningthina chatpiyo pabung ai thindokjage. Yare thindoktrabasu yare pabung adum thokrage. Wahaisi hairamlaga tapli thokre. Miranda sa chumdring leptuna thokriba ahal loiraba loya lakpada yengduna lehawi. Nakal amaromda chingi khulakpi lungnila sumangda masui bema kebi ka famduna leiri. Kebi mabokta onsinduna. Apai, ichedo ningol chakobati hayeng tangaikre. Aduga krigino hauzik phaba paw amata hairaktribasibo. Abung kasingnaga kaudana chepaudu pidraba zala. Manadi piramle hainadi haikibanida. Piramganida. Lungnila tapna pakhum pirei. Kasingna chepaududi soidana piramgani. Nangina chenasu soidana paramgani. Aduga krigira mana kriso hairaktabadi. Nachedo
ꯁꯤꯗ ꯂꯥꯛꯅꯤꯡꯂꯝꯂꯣꯏꯗ ꯊꯣꯏꯕꯤ. ꯀꯔꯤꯒꯤꯅꯣ ꯑꯄꯩ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯣ? ꯅꯠꯇ꯭ꯔꯒ ꯑꯩ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ, ꯃꯥꯒ ꯎꯅꯗꯨꯅ ꯑꯩ ꯋꯥꯔꯤꯁꯨ ꯐꯖꯅ ꯁꯥꯕꯤꯒꯦ. ꯆꯠꯂꯨꯅꯨꯗ, ꯅꯆꯦꯅ ꯆꯩꯔꯛꯀꯅꯤ. ꯃꯥꯁꯨ ꯃꯊꯧ ꯆꯤꯟꯖꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗ. ꯐꯅ ꯑꯣꯏꯔꯕꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗꯤ ꯃꯥ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯐꯝꯗ ꯀꯌꯥ ꯃꯥꯡꯖꯕ ꯂꯩꯕꯅꯣ? ꯃꯥꯅ ꯌꯨꯝꯁꯤꯗꯒꯤ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥ ꯃꯐꯝꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯇꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯁꯨꯝꯅ ꯇꯧꯕꯁꯦ? ꯑꯩ ꯏꯆꯦꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ. ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯄꯩ. ꯃꯥ ꯆꯤꯡꯃꯤ ꯅꯤꯉꯣꯜꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯀꯥꯎꯕ ꯃꯥꯜꯂꯦ. ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ. ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯅꯆꯦꯗ ꯑꯗꯨꯝꯅ ꯁꯥꯎꯒꯅꯨꯀꯣ. ꯃꯥꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯀꯨꯝꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯅꯪ ꯑꯩꯒꯤ ꯈꯨꯗꯣꯜ ꯇꯝꯂꯛꯂꯤꯕꯁꯤꯗꯤ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯈꯨꯗꯣꯜ ꯄꯣꯠꯇꯣ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ. ꯃꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯝꯕꯗꯨꯅꯦ ꯄꯥꯝꯕꯗꯤ. ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯗꯨꯝꯅ ꯈꯟꯗꯦ. ꯑꯩꯈꯣꯏꯅꯇ ꯃꯥꯒꯤ ꯈꯟꯕꯅꯦ. ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ. ꯂꯨꯡꯅꯤꯂꯥ ꯆꯠꯈ꯭ꯔꯤꯕꯤ ꯃꯁꯨꯗ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯍꯥꯏꯔꯛꯏ. ꯀꯔꯥꯏꯗ ꯑꯃꯨꯛ ꯆꯠꯄ꯭ꯔꯣ? ꯅꯨꯃꯤꯠ ꯇꯥꯔꯛꯀꯗꯧꯔꯦꯅꯦ ꯅꯪꯕꯣ. ꯀꯦꯕꯤ ꯆꯠꯅ ꯆꯠꯅ ꯄꯥꯎꯈꯨꯝꯗꯤ ꯑꯗꯨꯃꯛ ꯄꯤꯔꯝꯃꯤ. ꯀꯨꯏꯔꯛꯂꯣꯏ ꯑꯄꯩ. ꯂꯨꯡꯅꯤꯂꯥ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯍꯧꯏ. ꯀꯁꯤꯡꯁꯨ ꯄꯥꯝꯗ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯏ. ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯑꯁꯨꯝ ꯀꯥꯔꯛꯄꯗ ꯆꯤꯡꯕꯥꯟꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯃꯥꯡꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯌꯦꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤꯗꯨꯕꯨ ꯍꯦꯛ ꯎꯔꯨꯔꯦ. ꯀꯁꯤꯡ ꯅꯣꯐꯦꯠ ꯇꯧꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ. ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ. ꯀꯔꯤ ꯇꯧꯔꯦ? ꯅꯇꯣꯝꯇ ꯅꯨꯃꯤꯠ ꯇꯥꯔꯛꯄꯁꯤꯗ ꯁ꯭ꯋꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯀꯦꯕꯤ ꯃꯤꯠꯌꯦꯡꯗꯨꯗꯤ ꯍꯣꯡꯗꯦ, ꯄꯥꯎꯈꯨꯝꯗꯤ ꯑꯗꯨꯃꯛ ꯄꯤꯔꯛꯏ. ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯕꯨꯡ, ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯂꯝꯕꯅꯦ. ꯑꯕꯨꯡꯗꯤ ꯄꯥꯝꯗ ꯆꯠꯄꯤꯔꯨꯕ꯭ꯔꯥ? ꯀꯁꯤꯡꯁꯨ ꯅꯥꯀꯟ ꯑꯣꯏꯔ ꯐꯝꯊꯔꯛꯏ. ꯄꯥꯝꯗ ꯆꯠꯂꯨꯕꯅꯤ. ꯅꯪ ꯂꯩꯕ ꯎꯕꯁꯤꯗ ꯁꯨꯝ ꯆꯪꯂꯛꯄꯅꯤ. ꯅꯨꯄꯤ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯌꯦꯡꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ? ꯅꯇꯣꯝꯇ ꯂꯩꯕ ꯍꯩꯅꯗꯕ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯅꯇꯣꯝꯇ ꯂꯩꯅꯤꯡꯕ ꯐꯥꯎꯕ꯭ꯔꯣ? ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ. ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯗꯨꯗꯤ ꯑꯩ ꯂꯥꯏꯅ ꯎꯕ ꯉꯝꯃꯤ. ꯍꯥꯏꯌꯨ, ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯑꯄꯩꯒ ꯁꯥꯎꯅꯕ꯭ꯔോ? ꯀꯔꯤ ꯃꯔꯝꯒꯤ ꯁꯥꯎꯅꯕ꯭ꯔോ? ꯑꯕꯨꯡꯗ ꯇꯝꯃꯨ. ꯑꯕꯨꯡ. ꯍꯥꯏꯌꯨꯁꯦ. ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯏꯆꯦꯗ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯕꯨꯡꯗ ꯁꯤꯟꯅꯈꯤꯕ ꯆꯦꯄꯥꯎꯗꯣ ꯑꯕꯨꯡꯅ ꯄꯤꯕꯤꯈꯤꯕ ꯅꯠꯇ꯭ꯔꯥ? ꯄꯤꯈꯤꯌꯦ. ꯍꯛꯊꯦꯡꯅꯅ ꯎꯅꯕꯗꯤ ꯐꯪꯗꯕꯅ ꯃꯤꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯈꯤꯕꯅꯤ. ꯑꯗꯨ ꯀꯩꯗꯧꯔꯦ? ꯃꯤꯗꯨꯅ ꯄꯤꯔꯝꯒꯗ꯭ꯔꯥ? ꯁꯣꯏꯗꯅ ꯄꯤꯒꯅꯤꯌꯦ. ꯑꯩꯅ ꯊꯥꯖꯕ ꯃꯤꯁꯛꯅꯤ. ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯃ ꯁꯪꯒꯥꯏꯕꯨ ꯉꯥꯛ ꯁꯦꯟꯅꯔꯤꯕ ꯃꯤꯁꯛꯅꯤ. ꯍꯥꯟꯅꯁꯨ ꯆꯦꯄꯥꯎ ꯄꯤꯕ ꯈꯨꯗꯤꯡ ꯃꯉꯣꯟꯗ ꯑꯗꯨꯝ ꯁꯤꯟꯅꯕꯅꯤ. ꯆꯦꯄꯥꯎꯁꯨ ꯑꯗꯨꯝ ꯍꯜꯂꯛꯂꯤꯗꯨꯅꯤ. ꯆꯨꯝꯃꯦ. ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯆꯦꯄꯥꯎ ꯍꯜꯂꯛꯇꯦ ꯑꯕꯨꯡ. ꯑꯗꯨꯗꯤ ꯀꯔꯤꯒꯤꯔꯥ? ꯃꯇꯣꯝꯇ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯁꯣꯜꯂꯛꯏ. ꯃꯥꯕꯨ ꯆꯦꯄꯥꯎꯗꯨ ꯄꯤꯕꯒꯤ ꯇꯟꯖꯥ ꯐꯪꯗ꯭ꯔꯕ ꯖꯥꯠꯂꯅꯦ. ꯀꯦꯕꯤ ꯇꯞꯂꯞꯅ ꯑꯕꯨꯡ, ꯏꯆꯦꯒꯤ ꯃꯇꯧꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯅꯣꯡꯃꯇ ꯃꯐꯝꯁꯤꯗ ꯑꯄꯩꯒ ꯑꯩꯒ ꯀꯝꯗꯧꯔꯤ ꯍꯥꯏꯅꯁꯨ ꯍꯪꯂꯗꯦ. ꯃꯥꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯇꯝꯂꯛꯄꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏ ꯄꯦꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ. ꯃꯥꯕꯨ ꯋꯥꯔꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞꯁꯤꯗ ꯑꯄꯩꯒ ꯑꯩꯒꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯀꯧꯕ ꯂꯥꯛꯎ ꯍꯥꯏꯅ ꯆꯦꯄꯥꯎ ꯊꯥꯕꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯍꯜꯂꯛꯇꯦ. ꯀꯦꯕꯤ, ꯅꯪ ꯑꯗꯨꯛ ꯂꯥꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ. ꯏꯆꯦꯗꯣ ꯇꯟꯖꯥ ꯐꯪꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ. ꯆꯥꯛꯀꯧꯕꯁꯨ ꯁꯣꯏꯗꯅ ꯂꯥꯛꯆꯅꯤꯗ. ꯑꯗꯨꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ. ꯑꯕꯨꯡ, ꯑꯩꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇ ꯄꯨꯕꯤꯒꯦꯔꯥ? ꯅꯪꯗꯤ ꯀꯩꯗꯧꯕ ꯆꯠꯀꯗꯣꯏꯕ? ꯑꯩ ꯏꯆꯦꯒ ꯎꯅꯒꯦ, ꯃꯥꯒ ꯋꯥꯔꯤ ꯁꯥꯒꯦ. ꯑꯄꯩꯅ ꯌꯥꯒꯗ꯭ꯔꯣ?
ꯑꯄꯩꯗ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ. ꯇꯝꯗ ꯑꯩꯒꯤ ꯏꯇꯥꯒꯤ ꯅꯥꯛꯇ ꯆꯠꯄꯅꯤ ꯈꯨꯝꯒꯦ. ꯀꯦꯕꯤ, ꯃꯗꯨ ꯑꯄꯩꯅ ꯈꯪꯂꯒ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯆꯩꯒꯅꯤꯗ. ꯑꯄꯩꯅꯁꯨ ꯅꯪꯗ ꯇꯝꯗ ꯆꯠꯀꯦ ꯍꯥꯏꯕꯗ ꯏꯆꯦꯒꯤ ꯅꯥꯛꯇ ꯆꯠꯄꯅꯤ ꯍꯥꯏꯅ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯈꯤꯅꯤ. ꯑꯗꯨꯅ ꯀꯔꯤꯁꯨ ꯌꯥꯔꯛꯂꯣꯏ. ꯉꯁꯤ ꯍꯌꯦꯡꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯕꯨꯡ. ꯐꯔꯦ. ꯅꯪꯅ ꯆꯠꯁꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤꯗꯤ ꯏꯌꯥꯇ ꯌꯥꯔꯦ. ꯅꯪꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯣ ꯃꯥꯡꯖꯧꯅꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯇꯝꯃꯣꯀꯣ. ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯠꯂꯔꯣ. ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ. ꯀꯦꯕꯤꯁꯨ ꯍꯧꯒꯠꯇꯨꯅ ꯑꯕꯨꯡꯁꯨ ꯆꯠꯄꯤꯔꯣ, ꯑꯩꯁꯨ ꯆꯠꯄꯤꯒꯦ. ꯑꯩ ꯅꯈꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ. ꯌꯥꯔꯅꯤ ꯑꯕꯨꯡ. ꯑꯕꯨꯡ ꯄꯥꯝꯗꯒꯤ ꯍꯜꯂꯛꯄꯅꯤ ꯍꯥꯏꯕ ꯇꯥꯏ. ꯊꯕꯛ ꯃꯌꯥꯝ ꯁꯨꯔꯨꯕꯒꯤ ꯋꯥꯔꯝꯂꯅꯤ. ꯑꯩꯕꯨ ꯑꯃꯨꯛ ꯊꯤꯟꯕꯤꯔꯅꯨ. ꯑꯩ ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯠꯆꯒꯦ. ꯅꯪꯕꯨ ꯉꯥꯡꯅꯕꯁꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯍꯜꯂꯦ. ꯂꯥꯛꯑꯣ, ꯃꯥꯡ ꯊꯥꯔꯣ. ꯀꯦꯕꯤ ꯎꯄꯥꯏ ꯂꯩꯇ ꯀꯁꯤꯡꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ. ꯀꯁꯤꯡꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯤ ꯃꯥꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯆꯠꯂꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯥꯎ ꯏꯕꯨꯡ ꯑꯃ ꯍꯦꯟꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ. ꯆꯥꯅ ꯆꯥꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣꯅ ꯇꯞꯂꯞ ꯋꯥꯔꯤ ꯁꯥꯕ ꯍꯧꯗꯣꯔꯛꯏ. ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯎꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯀꯩꯅꯣ ꯄꯥꯕꯨꯡ? ꯀꯔꯤ ꯋꯥꯍꯪꯅꯣ ꯅꯆꯥꯗ ꯍꯪꯕꯤꯔꯤꯗꯨꯕꯣ? ꯊꯕꯥꯁꯨ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ. ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯒꯗꯤ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯥꯅ. ꯀꯩꯅꯣ, ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯏꯃꯥꯁꯦ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃ. ꯀꯔꯤ ꯃꯇꯥꯡꯒꯤ ꯅꯠꯇꯦ. ꯅꯪꯕꯨ ꯑꯗꯨꯝꯅ ꯁꯨꯝ ꯀꯣꯏꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯣ? ꯅꯈꯣꯏ ꯌꯥꯝꯕꯨꯡ ꯆꯧꯍꯣꯏ, ꯅꯪ ꯌꯥꯝꯕꯨꯡꯒꯤ ꯃꯇꯧ ꯇꯝꯃꯨ. ꯄꯥꯕꯨꯡꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯌꯥꯎꯅꯕ ꯍꯣꯠꯅꯧ. ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯕꯅꯤ. ꯄꯨꯝꯅꯃꯛ ꯈꯪꯕ ꯍꯩꯕ ꯌꯥꯔꯕ ꯃꯇꯝꯅꯤ. ꯍꯌꯦꯡ ꯄꯨꯝꯅꯃꯛ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯂꯣꯏꯅ ꯇꯥꯍꯧꯔꯒꯗꯕꯅꯤ. ꯃꯇꯝꯗꯨꯗ ꯍꯩꯅ ꯁꯤꯡꯅ ꯃꯥꯌꯣꯡ ꯌꯥꯕ ꯉꯝꯕꯗꯨꯅꯤ ꯄꯥꯕꯨꯡꯅ ꯄꯥꯝꯂꯤꯕꯁꯦ. ꯅꯪ ꯌꯥꯝꯕꯨꯡ ꯆꯧꯒꯤꯗꯃꯛꯇꯗꯤ ꯄꯥꯕꯨꯡ ꯋꯥꯗꯦ. ꯑꯗꯨꯕꯨ ꯅꯪꯒꯤꯗꯃꯛꯇꯗꯤ ꯄꯥꯕꯨꯡ ꯌꯥꯝꯅ ꯋꯥꯏ. ꯃꯍꯦꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯕꯨꯡꯅ ꯄꯥꯝꯂꯤꯕꯁꯤꯡꯗꯣ ꯅꯆꯥꯁꯨ ꯄꯨꯝꯅꯃꯛ ꯈꯪꯖꯩ. ꯑꯗꯨꯕꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯆꯠꯅꯔꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯦ ꯅꯆꯥꯗꯤ ꯇꯁꯦꯡꯅ ꯄꯥꯝꯖꯗꯦ. ꯃꯇꯝ ꯈꯔꯗꯤ ꯅꯆꯥ ꯃꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯖꯈꯤꯔꯣꯏꯒꯦ. ꯃꯇꯥꯡ ꯃꯇꯝꯅ ꯆꯥꯔꯀꯥꯟ ꯄꯥꯕꯨꯡꯒꯤ ꯇꯨꯡ ꯏꯟꯖꯒꯦ. ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯏꯟꯗꯕꯁꯨ ꯌꯥꯔꯛꯂꯣꯏ. ꯑꯗꯨꯅ ꯃꯁꯤꯃꯗꯤ ꯄꯥꯕꯨꯡꯅꯁꯨ ꯌꯥꯕꯤꯌꯨ. ꯀꯨꯟꯖꯣ ꯃꯆꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯇꯞꯂꯞ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯐꯔꯦ ꯐꯔꯦ. ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯄꯥꯕꯨꯡꯅꯁꯨ ꯑꯌꯥꯕ ꯄꯤꯔꯕꯅꯤ. ꯇꯧꯕꯇꯕꯨ ꯄꯥꯕꯨꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯀꯥꯏꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ. ꯀꯥꯏꯍꯟꯖꯔꯣꯏ ꯄꯥꯕꯨꯡ. ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯍꯧꯒꯠꯂꯒꯦ. ꯅꯈꯣꯏ ꯆꯥꯊꯣꯛꯂꯣ. ꯄꯥꯕꯨꯡ ꯍꯧꯒꯠꯂꯦꯀꯣ. ꯃꯍꯦꯟꯕ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ. ꯊꯕꯥꯅ ꯃꯈꯣꯏ ꯁꯪꯈ꯭ꯌꯥꯕꯨ ꯑꯣꯛꯄꯤꯔꯕ꯭ꯔꯣ? ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅꯁꯨ ꯆꯥꯁꯤꯟꯗꯦ. ꯑꯣꯛꯂꯦ. ꯅꯈꯣꯏ ꯆꯥꯊꯣꯛꯂꯣ. ꯑꯩꯁꯨ ꯉꯁꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯂꯩꯇꯦ. ꯑꯗꯨꯅ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯄꯣꯊꯥꯔꯒꯦ. ꯄꯣꯊꯥꯕꯤꯔꯨꯔꯣ. ꯀꯨꯟꯖꯣꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯈ꯭ꯔꯦ. ꯊꯕꯥ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯆꯥꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ. ꯃꯍꯦꯟꯕ ꯆꯥꯛꯇꯣ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯀꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯅꯣ ꯈꯪꯗꯦ. ꯃꯃꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ. ꯏꯃꯥꯁꯤ, ꯀꯩꯗꯧꯔꯦ? ꯍꯌꯦꯡꯁꯦ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯅꯠꯇꯕ꯭ꯔꯣ? ꯃꯥꯅꯤ. ꯀꯩꯗꯧꯔꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯑꯃꯨꯛ ꯍꯪꯂꯛꯂꯤꯕꯗꯨꯅ? ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯏꯃꯥꯁꯤꯗꯤ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗꯕ꯭ꯔꯣ? ꯀꯔꯤꯒꯤ ꯆꯠꯂꯣꯏꯗꯒꯦ? ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯕꯣ. ꯑꯗꯣ ꯏꯇꯦꯝꯁꯤꯗꯤ ꯆꯠꯂꯣꯏ ꯍꯥꯏꯕ꯭ꯔꯣ? ꯀꯅꯥꯅꯣ ꯅꯇꯦꯝꯁꯤ ꯍꯥꯏꯕꯕꯣ? ꯏꯃꯥꯁꯤꯗꯤ ꯉꯥꯎꯏꯅ. ꯏꯇꯦꯝꯁꯤ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ? ꯑꯄꯥꯝꯕꯤ ꯂꯩꯃ ꯏꯇꯦꯝꯁꯤ ꯃꯤꯔꯟꯗꯥꯕꯨꯅꯤ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯦ. ꯏꯍꯦ, ꯃꯥ ꯑꯣꯏꯔꯦ. ꯑꯗꯨꯗꯤ ꯏꯃꯥꯁꯤꯁꯨ ꯈꯪꯗꯦꯅꯦ ꯑꯇꯣꯝꯕ. ꯏꯃꯥꯁꯤꯅ ꯍꯪꯕꯤꯔꯨꯗꯕ꯭ꯔꯣ? ꯍꯪꯂꯨꯗꯦꯗ. ꯐꯔꯦꯁꯦ, ꯅꯪ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗꯅꯦ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ. ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ. ꯃꯍꯦꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ. ꯃꯃꯥ ꯏꯕꯦꯝꯃꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯇꯨꯃꯤꯟꯅ ꯃꯤꯠꯐꯝꯗꯨ ꯍꯣꯡꯈꯤ.
ꯃꯇꯝꯗꯨ ꯈꯖꯤꯛ ꯉꯜꯂꯤ. ꯄꯨꯔꯦꯜ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯃꯈꯜ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯨꯠꯇ ꯇꯨꯔꯤ ꯄꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯛꯂꯤ. ꯍꯥꯡꯗꯨꯅ ꯊꯝꯂꯤ ꯑꯆꯧꯕ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯥꯝꯅ ꯁꯤꯜꯂꯛꯏ. ꯂꯤꯔꯤ ꯂꯤꯔꯤ ꯏꯇꯞ ꯇꯞꯄ ꯃꯥꯂꯪꯕ ꯃꯥꯁꯨ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯉꯥꯜꯂꯤ. ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯃꯩꯉꯥꯜ. ꯃꯩꯉꯥꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯗꯣꯝ ꯇꯨꯃꯤꯟ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯌꯦꯛꯂꯤ. ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯁꯪꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯂꯨꯋꯥꯡ ꯁꯦꯂꯨꯡꯕ ꯂꯥꯛꯂꯤꯌꯦ. ꯄꯨꯔꯦꯜꯁꯨ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯒꯤ ꯃꯤꯠꯐꯝꯗꯤ ꯍꯣꯡꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ. ꯆꯪꯍꯜꯂꯛꯎ. ꯌꯥꯊꯪ ꯄꯤꯈꯤꯕꯒ ꯅꯪꯍꯧꯗꯦ. ꯁꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ. ꯊꯧꯉꯝꯗꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯅꯣ, ꯅꯤꯡꯊꯧ ꯑꯣꯏꯕꯒꯁꯦ ꯄꯥꯝꯂꯛꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯂꯥꯏ ꯌꯦꯛꯄꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦ ꯈꯟꯕꯤꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯣꯝ ꯅꯤꯡꯊꯦꯝꯕꯣ? ꯑꯗꯨ ꯍꯪꯕꯒꯤꯔꯣ ꯅꯪꯅ ꯇꯟꯖꯥ ꯏꯀꯥꯏ ꯀꯥꯏꯅ ꯑꯩꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯁꯦ? ꯊꯧꯉꯝ ꯊꯥꯔꯤꯕ ꯐꯝꯅꯕ ꯑꯗꯨꯗ ꯐꯝꯊꯔꯛꯂꯒ ꯑꯩꯅ ꯂꯥꯛꯄꯒꯁꯦ ꯃꯔꯨꯞ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯗꯗꯤ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯂꯕꯣꯏꯔꯦꯀꯣ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯏꯗ, ꯃꯔꯨꯞꯅ ꯐꯥꯎꯕ ꯊꯧꯑꯣꯏꯕꯤꯗ꯭ꯔꯕꯀꯣ? ꯄꯨꯔꯦꯜ ꯇꯨꯔꯤꯗꯨ ꯌꯦꯛꯅ ꯌꯦꯛꯅ ꯃꯈꯥꯗꯨꯃꯛ ꯇꯥꯔꯛꯏ. ꯋꯥꯈꯜꯁꯦ ꯏꯇꯣꯝꯇ ꯄꯪꯁꯥꯗ ꯁꯥꯒꯠꯄꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤꯗꯣ. ꯅꯠꯇꯦ, ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯌꯦꯠꯂꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ. ꯊꯧꯉꯝ, ꯋꯥꯍꯪꯗꯨ ꯅꯨꯄꯤꯅ ꯍꯪꯒꯗꯕ ꯋꯥꯍꯪ ꯌꯥꯝꯅ ꯃꯥꯜꯂꯤ. ꯃꯤꯅ ꯇꯥꯕꯗ ꯋꯥꯈꯜ ꯂꯥꯟꯅ ꯆꯠꯈꯤꯗꯕ ꯋꯥꯍꯪ ꯍꯪꯂꯛꯀꯅꯨ. ꯅꯨꯄꯤꯅ ꯍꯪꯒꯗꯕ ꯋꯥꯍꯪ ꯅꯨꯄꯥꯅ ꯍꯪꯒꯗꯕ ꯋꯥꯍꯪꯒ ꯌꯥꯝ ꯈꯪꯂꯝꯂꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯅꯣ? ꯈꯣꯟꯂꯩ ꯈꯣꯟꯗꯥ ꯍꯥꯏꯕ ꯑꯃ ꯂꯩ. ꯅꯪꯒꯤꯗꯣ ꯑꯣꯏ ꯈꯔ ꯆꯪꯏ, ꯃꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ. ꯊꯧꯉꯝ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩ. ꯀꯔꯤꯕꯨ ꯈꯜꯂꯛꯄꯅꯣ ꯅꯨꯄꯥꯗꯨꯅ ꯉꯁꯥꯏꯗꯒꯤ ꯊꯋꯥꯏ ꯇꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ. ꯑꯗꯣ ꯅꯪꯅ ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯌꯦꯛꯂꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ. ꯄꯨꯔꯦꯜ ꯃꯤꯠ ꯑꯅꯤꯗꯨꯅ ꯊꯧꯉꯝꯗ ꯐꯠ ꯌꯦꯡꯂꯛꯂꯒ ꯃꯃꯜ ꯂꯩꯕ ꯁꯛꯇꯝꯅꯤ. ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯍꯦꯛꯇꯅ ꯇꯔꯥꯏꯅ ꯍꯦꯛꯇ ꯌꯦꯡꯕ ꯌꯥꯕ ꯅꯠꯇꯦ. ꯃꯤꯇꯣꯞ ꯑꯣꯏꯔꯦ ꯅꯪꯅ ꯌꯦꯛꯀꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯃꯔꯨꯞ ꯑꯣꯏꯔꯝꯂꯦ ꯈꯜꯂꯣ, ꯅꯪꯒꯤꯗꯤ ꯑꯩ ꯈꯛꯇꯅꯤ. ꯅꯠꯇ꯭ꯔꯗꯣ? ꯄꯨꯔꯦꯜ ꯅꯣꯛꯏ. ꯊꯧꯉꯝꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯝꯅꯕꯗꯨꯗ ꯉꯥꯊꯔꯒ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯁꯛꯇꯝ ꯌꯦꯛꯄꯅꯤ ꯈꯪꯉꯤ. ꯀꯥꯏꯗꯦꯗ ꯌꯦꯛꯆꯧꯗ, ꯑꯩ ꯀꯩꯁꯨ ꯍꯥꯏꯕꯤꯔꯣꯏ. ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯁꯛꯇꯝ ꯌꯦꯛꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ. ꯑꯗꯨꯝꯅ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯩ. ꯊꯧꯉꯝ ꯋꯥꯈꯜꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯇꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨ ꯌꯦꯡꯒꯦ ꯍꯣꯠꯅꯔꯛꯏ. ꯊꯧꯉꯝꯒꯤ ꯃꯇꯧꯗꯨꯗ ꯄꯨꯔꯦꯜ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ. ꯊꯧꯉꯝ! ꯊꯧꯉꯝꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯑꯁ, ꯈꯪꯉꯤꯍꯦ, ꯇꯞꯅ ꯀꯧꯕ ꯌꯥꯗꯕ꯭ꯔꯣ ꯅꯤꯡꯊꯦꯝ? ꯄꯨꯔꯦꯜ ꯌꯦꯛꯂꯤꯕ ꯂꯥꯏ ꯑꯗꯨ ꯁꯠ ꯈꯨꯝꯖꯤꯟꯈꯤ ꯃꯇꯧ ꯑꯗꯨꯗ. ꯑꯗꯨꯛ ꯊꯋꯥꯏ ꯇꯥꯅ ꯌꯦꯛꯆꯕꯗꯨꯗ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯇꯧꯕꯅꯤ. ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ? ꯇꯥꯏꯌꯦ. ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯈꯤꯕ ꯈꯨꯗꯤꯡ ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯄꯨꯝꯅꯃꯛ ꯇꯥꯖꯍꯧꯏ. ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯐꯝꯃꯨ. ꯑꯁꯨꯛ ꯃꯃꯜ ꯂꯩꯕ, ꯏꯈꯨꯠꯅ ꯋꯥꯅ ꯌꯦꯛꯂꯤꯕ ꯂꯥꯏꯁꯦ ꯑꯩꯅ ꯎꯗ꯭ꯔꯤꯉꯩ ꯂꯣꯟꯅ ꯌꯦꯡꯒꯦ ꯀꯥꯏꯅ ꯍꯦꯛ ꯈꯜꯂꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯌꯦꯡꯖꯔꯣꯏ. ꯑꯩ ꯀꯩꯁꯨ ꯌꯦꯡꯖꯔꯔꯣꯏꯀꯣ. ꯊꯧꯉꯝꯁꯨ ꯄꯩꯔꯞ ꯇꯧꯅ ꯍꯥꯟꯅꯒꯨꯝ ꯐꯝꯊꯈꯤ. ꯃꯆꯤꯟꯗꯁꯨ ꯇꯞꯂꯞ ꯁꯣꯜꯂꯤ. ꯀꯌꯥꯝ ꯃꯒꯨꯟ ꯂꯩꯔꯗꯅ ꯃꯥꯅ ꯑꯁꯨꯛ ꯂꯤꯛꯆꯔꯤꯅꯣ? ꯂꯤꯛꯏꯅꯦꯅ ꯈꯨꯂꯤꯛ ꯆꯨꯝꯗꯦ. ꯃꯔꯨꯞꯀ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯈꯪꯗꯧꯅꯤ ꯏꯕꯨꯡꯉꯣ ꯅꯪ. ꯄꯨꯔꯦꯜꯁꯨ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯅꯨꯄꯥꯗꯨꯅ ꯁꯣꯜꯂꯤꯕ ꯋꯥꯍꯩꯗꯨ ꯏꯂꯥꯏ ꯂꯥꯏꯅ ꯇꯥꯕ ꯐꯪꯕꯅ ꯃꯥꯁꯨ ꯈꯨꯝꯂꯛꯏ. ꯑꯩ ꯂꯣꯏꯅ ꯇꯥꯔꯤꯀꯣ. ꯁꯣꯟꯅꯤꯅ ꯁꯣꯜꯂꯕꯗꯤ ꯑꯩ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯁꯣꯜꯂꯨ. ꯊꯧꯉꯝ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ. ꯄꯨꯔꯦꯜ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯆꯥꯅꯕ ꯈꯔ ꯑꯃꯗꯤ ꯍꯤꯗꯥꯛ ꯃꯍꯤ ꯈꯔꯒ ꯄꯨꯗꯨꯅ ꯂꯥꯛꯍꯜꯂꯤ. ꯃꯥꯡꯗ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯊꯝꯗꯨꯅ ꯆꯥꯃꯤꯟꯅꯔꯤ. ꯄꯨꯔꯦꯜꯅ ꯃꯔꯨꯞꯀꯤ ꯍꯤꯗꯥꯛ ꯃꯍꯤꯗꯨ ꯍꯩꯕꯤꯔꯤ. ꯊꯧꯉꯝꯁꯨ ꯍꯩꯕꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯄꯒ ꯄꯨꯔꯦꯜ ꯁꯠ ꯊꯠꯇꯨꯅ ꯑꯩꯒꯤꯗꯤ ꯌꯥꯔꯦ.
ꯑꯩ ꯄꯥꯏꯔꯣꯏ. Thongam nokfet tawna tumin leiki. Anido ngayakti walan ngangnade. Achikpadu thugaiduna thongamna. Hayengse chakaubani. Adu kaidoraba. Amado chatkani haibro. Kanabuna thongam. Ningthem, nang di ngawidana. Kaidorage aibo. Chakaubase kanagidamak pangthokpa kumhaino. Ningol singidamuktani. Saga yonkraba ningol singna. Kumgi amuktang thokpa ningol chakaubana lakpada. Leizaba charai fizo leitingduna. Kina mauna. Leizaba hairang lerang puduna. Mapam lamdam maikai pangduna. Banthau magi sangaida. Harau tayamna ngamjaba khudol pottamna duna chaklena machaminaba. Yaifa mongol pinaba madubuni. Asibu amuk hangduna leiribadubu nangbu kamdaubano. Sana ko nung asidagidi kanasu chatloidabra. Ima si tombidi chahi khudingi leptana adumak chatpani. Handaksu chatkadaba oirini. Aigya buksu adumangai chap mane. Chahi amada amuktang lakpani. Saruk yafam thu'i. Apambi leimadi ningol natabrani purel. Mirandabu palakpaduda purel chap lepki. Hayune. Ima si tombi amadi aigya bukhoina ningol chakauba chatpado. Madi chatninglam loidra. Thongam. Madi chatlu haiba yade. Chatloi haiduna adumak haiduna leibani. Madudabu aina karamna chattaba yade haiduna insilugani. Nam haduna chalhanba yaba nate. Mahak angang machasu nate. Mana chatningdaba phauribagi maramdo nang nongmata hunggi haibadi khalamloi natra. Thongamgi wahai aduda purel ngaklap yenglai thongam amuksu. Ningol amatana ningol chakaubana lakpada mapam lamdam maikai pangningdaba ningol kana leiramgadage. Adubu chatning chatlubadi ngamda. Mapam lamdam maikai yengduna pirang sinthana lenkiba kayasu yaudaba nate. Purel khumde. Punsida mi amagi pirangi haurakpam. Kana amagi penda warigi haurakfam. Kana amagi momon minok munbikiba misakti nang oige haina khak khanganu purel. Purel itap tappa khonjalda. Thongam nang yauro. Ai thabak amata chatke. Thongam nokfet tawna. Ahingsidaba. Phare ai chatlukige. Wahai si haiduna tapna hogatuna makokna lamlaga nokfet tawna thokre. Purel mangda thamliba hidak mahi adu thakchili tumina ngahak ayengba amada yengduna leithui. Adumna leirambadagi fuk amuk hogatuna ka adudagi thokre.